Online Manipur ki pau miyeng tabiriba pumnamok puthoi laisramna khurumjari ahanbada Manipurda chatharakliba terrorist ki thawong gi matangda parliament marik chumna thamdrabadi PM Modi gi man ki baat boycott tawnaba sem sare Thawai Mirel India gi Prime Minister Narendra Modi gi man ki baat boycott tawnaba sem sare haina Thawai Mirel gi convener TH Dharana press thorokpa cherol amana hairi cherol asina hai tha asigi kungani thoidagi hawgadawriba parliament mifam asigi mamangda India gi Prime Minister na Manipur da laktuna thokliba thawdo asigi asengba maram khangdokadabani loinana atopa laibakta ki changsilakliba Kuki narco terrorist singna India citizen oiduna Manipur gi yelhomi singda maru oina mitei fruta chatharakliba terrorism gi thawong asigi matangda parliament mifamda Prime Minister ama oina marik chumna pawdamduna thambidraba lakliba July gi aroiba nomaijing numita All India Radio da sandokadawriba Prime Minister Narendra Modi gi man ki baat boycott tawnaba sem sare hairi Cherol sina hai Kuki narco terrorist sing asigi mathakta military track down tawduna Indian Army gi matik mayai adu khanganabagi warep lawdraba Manipur khakta natana malemgi mafam khudingmakta leiriba idea of Manipur gi wakhalon manaba miyoi la kaya ga loinana lakliba July gi aroiba nomaijing numita All India Radio da sandokadawriba Prime Minister Narendra Modi gi man ki baat boycott tawnaba sem sare hairi makha tarakpada Meechang Meekhai Naiba Mannaba Mityeng Yengba Ngamdaba forcing Manipur dagi lauthokpikhro love Manipur da deploy tawriba Central Security Force singna hojik thokliba violence asi namthahanabagi mahutta nakal amada tongsinba manba thawong asi yaningde Meechang Meekhai Naiba Mannaba Mityeng Yengba Ngamdaba amadi achumba asengba tawdaba maral leiba forcing Manipur dagi lauthokpikhro haina poirei leimarol gi makhada Thoubal district ta leiba khunai kanba apunba maira paibi lupna press ta thadorokpa cherol amana hairi Cherol sina hai karigumba irang ama khangawdana thorakpa thoklibadi mafam aduda CSF na micham miyambo atopa mafam amada hondoklaga masagi mayumai kai mai thadok handuna masagi maramdam asida refugee oihanba manba thodoksin lisangsina chatharakpa asi yelomi ekhoina khudakta gi lepinaba haijari maram aduna Assam Rifles singi mafamda aikhoi pumnamaki thajaba manghale masigi khudam haibabu 2023 gi May 3 da Torbung Chuchanpur amadi Moreda Maitei gi yum kaya mai thakiba aduda Assam Rifles na irang horakliba singi mayokta lanthengnarmgani hairi Cherol sina hai May tang 19 2023 gi ahing chabukta Serau amadi Sugunu area da Kuki Millitantsingi yum mai thaduna nongmai kapsinduna landarakpa matamda Assam Rifles singna kari role lawkhibage haibadu miyam pumnamana khangnaduna laklabani Thokliba violence asida natana Kamjong district ta foreigner immigrant pusinbadasu Assam Rifles na yamna chawna mateng pangki Kamjong district ki miyam singbu atopa lehalaga AR na leisinduna yelhomi oijariba miyambu isagi iramdamda refugee ohele ngasi phawbada Kamjong district khungang nipan Myanmar dagi changsilakpa illegal immigrant singna ising ichawgum hengalakli Chansilakliba miyoi singi manungda ayambadi mirotni Indo-Myanmar border ngak senbagi thaudang asi mamangaidagi Assam Rifles na oibana Manipurda Myanmar mayam ama changsilaklibani AR gi mathau fail oire lakpani makoi sing laifam semna buhotnabada umang wamang kokthokpana maram oiduna Manipur gi aingasagi khalasi kaitharaklibani hairi Cherol sina hai oirakliba thawong sing asina takpadi security force singna nakal khaibagi thawong chathaba maruoina AR na chatharagliba thawong asina miyamna thajaba manghanbadagi miyamna yaningdaba haibadu oheli maram aduna Meechang Meekhai Naiba Mannaba Mityeng Yengba Ngamdaba amadi achumba asengba tawbada maral leiba forcing Manipur dagi lauthokpiko hairi